ꯑꯌꯥꯝꯕꯗꯤ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯒ ꯍꯦꯚꯤ ꯋꯥꯛꯅꯤꯅꯀꯣ ꯍꯦꯚꯤ ꯋꯥꯛꯅꯤꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯀꯜꯀꯇꯥꯗ ꯆꯟꯕꯅꯦꯕ ꯁꯒꯣꯜꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝꯁꯦ ꯀꯜꯀꯇꯥꯗ ꯁꯥꯕꯅꯤ ꯁꯦꯝꯕꯅꯤ ꯑꯗꯨ ꯑꯌꯥꯝꯕ ꯃꯆꯥꯛꯄꯨꯗꯤ ꯂꯥꯛꯑꯦ ꯑꯌꯥꯝꯕ ꯃꯆꯥꯛ ꯂꯥꯛꯑꯦ ꯁꯦꯝꯕ ꯂꯣꯏꯔꯒ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯐꯦꯛꯇꯔꯤ ꯃꯌꯥꯝ ꯊꯤꯡꯈꯤꯕꯁꯦ ꯁꯤꯒꯤ ꯐꯦꯛꯇꯔꯅꯤ ꯀꯩꯅꯣ ꯁꯤꯒꯤ ꯐꯦꯛꯇꯔꯅ ꯊꯦꯡꯕꯅꯤ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠꯁꯤ ꯑꯣꯛꯇꯣꯕꯔ before ꯑꯩꯈꯣꯏꯒꯤ election-ꯒꯤ code of conduct announce ꯇꯧꯗ꯭ꯔꯤꯉꯩꯗꯀꯣ ꯃꯁꯤꯃꯁꯨ ꯑꯩ ꯂꯣꯏꯁꯤꯟꯅꯤꯡꯕ ꯁꯣꯏ ꯂꯣꯏꯅꯤ ꯈꯔ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯏꯟꯁꯤꯟꯕ ꯃꯆꯦꯠ ꯑꯃꯈꯛꯀꯤꯅꯤꯗ ꯉꯁꯤꯒ ꯇꯧꯔꯛꯏꯗꯨꯗꯤ ꯂꯦꯡꯃꯩꯒꯤ ꯂꯨꯞ ꯃꯔꯤ ꯃꯉꯥꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯛꯏ ꯅꯍꯥꯟ ꯊꯥꯗꯧꯒꯤ ꯀꯥꯡꯕꯨ ꯌꯥꯎꯏ ꯂꯦꯡꯃꯩꯒꯤ ꯌꯥꯎꯏ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯤꯟꯀꯨꯀꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯣꯏ ꯌꯥꯎꯏ ꯃꯩꯇꯩ ꯌꯥꯎꯏ ꯅꯦꯄꯥꯂꯤ ꯌꯥꯎꯏ everyone join ꯂꯣꯏꯅ ꯌꯥꯎꯔꯤꯗꯨꯗꯤ ꯃꯣꯏ ꯑꯃꯅꯤ ꯑꯗꯨꯗꯤ ꯈꯣꯡ ꯂꯩꯅꯤ ꯑꯗꯨꯝ ꯈꯣꯡꯒꯗꯕ ꯈꯔꯗꯤ ꯈꯣꯡꯅꯤꯗꯅ ꯑꯃꯈꯛꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯔꯤꯁꯐꯜꯒꯤ ꯄꯣꯠ ꯑꯃ ꯂꯩꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯅ ꯍꯌꯦꯡꯁꯤ ꯌꯥꯝ ꯊꯨꯅ ꯇꯧꯔꯛꯀꯅꯤ ꯑꯃꯈꯛꯅ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯗ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯀꯦꯕꯤꯅꯦꯠ ꯃꯌꯥꯝꯕꯨꯗꯤ ꯂꯧꯕꯤꯔꯦ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏ ꯀꯦꯕꯤꯅꯦꯠꯇ ꯗꯤꯁꯤꯖꯟ ꯑꯃꯈꯛ ꯂꯧꯕꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯂꯧꯔꯤꯁꯤ ꯀꯣꯚꯤꯗꯅ ꯋꯥꯍꯜꯂꯕ ꯀꯣꯚꯤꯗꯁꯤꯅ ꯋꯥꯍꯜꯂꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯃꯔꯨꯑꯣꯏꯅ ꯅꯣꯡꯃꯒꯤ ꯑꯥꯔꯅꯤꯡ ꯇꯧꯔꯒ ꯇꯥꯟꯖꯔꯒ ꯆꯥꯖꯕ ꯚꯥꯟ ꯗ꯭ꯔꯥꯏꯚꯔꯒꯨꯝꯕ ꯑꯗꯒꯤ ꯄꯥꯂꯥ ꯇꯧꯖꯔꯒ ꯊꯛꯆꯔꯒ ꯆꯥꯕ ꯑꯗꯩ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯒꯨꯝꯕ ꯑꯗꯒꯤ ꯎ ꯁꯨꯔꯨꯛ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯗꯦꯂꯤ ꯑꯥꯔꯅꯔꯒꯤ ꯇꯥꯏꯞ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯃꯆꯥ ꯃꯆꯥ ꯑꯟꯑꯣꯔꯒꯅꯥꯏꯖ ꯁꯦꯛꯇꯔꯗ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯤ ꯃꯁꯤꯡ ꯄꯥꯊꯣꯛꯍꯟꯕꯅꯤ ꯃꯤ ꯃꯁꯤꯡꯁꯤ ꯂꯥꯈ 2 ꯂꯩ ꯑꯩꯈꯣꯏꯗ ꯔꯦꯁꯇꯥꯔ ꯇꯧꯕꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯕꯦꯅꯤꯐꯤꯁꯔꯤꯁꯤ ꯐꯪꯕ ꯌꯥꯕ ꯂꯥꯈ 2 ꯑꯩꯈꯣꯏꯅ ꯂꯤꯁꯤꯡ 5,000 ꯄꯤꯕꯗ 100 crore ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯇꯤꯡ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯕꯖꯦꯇꯔꯤ ꯀꯩꯅꯣꯁꯤꯗꯩꯗ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯕꯛ ꯇꯧꯕ ꯌꯥꯔꯔꯣꯏꯗꯕ ꯄꯩꯁా ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏꯗꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯅ 40%, 50%, 30% ꯀꯠ ꯇꯧꯔꯦꯔꯒ ꯑꯩꯈꯣꯏꯒꯤ 100 crore ꯑꯃ ꯑꯩꯈꯣꯏ ꯃꯣꯕꯤꯂꯥꯏꯖ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯍꯧꯖꯤꯛꯀꯤ ꯀꯣꯚꯤꯗꯅ ꯏꯐꯦꯛ ꯇꯧꯔꯕ ꯐꯦꯃꯤꯂꯤ ꯂꯥꯈ 2 ꯐꯥꯔꯁ ꯏꯟꯁꯇꯣꯜꯃꯦꯟ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣꯁꯤꯗ ꯁꯤꯒꯤ ꯖꯨꯂꯥꯏ ꯊꯥ ꯁꯤꯗ ꯄꯤꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯏꯟꯁꯇꯣꯜꯃꯦꯟ ꯑꯃꯅ ꯑꯥꯒꯁ ꯑꯣꯔ ꯁꯦꯞꯇꯦꯝꯕꯔ ꯐꯥꯔꯁ ꯋꯤꯛ ꯑꯗꯨꯋꯥꯏꯗ ꯄꯤꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯇꯤꯒꯤ ꯁꯨꯔꯒ ꯆꯥꯔꯒ ꯇꯥꯟꯕꯤꯔꯤꯕ ꯒꯥꯔꯤ ꯊꯧꯔꯒ ꯚꯥꯟ ꯆꯠꯂꯒ ꯑꯣꯇꯣ ꯊꯧꯔꯒ ꯔꯤꯛꯁꯣ ꯊꯧꯔꯒ ꯇꯥꯜꯂꯤꯕ ꯃꯌꯥꯝꯗꯣ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯃ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯅꯤ ꯌꯦꯁ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯅꯤꯒ ꯃꯣꯏ ꯋꯥꯔꯤ ꯁꯥꯔꯨꯕꯗ ꯃꯣꯏꯒꯤ ꯂꯦꯚꯦꯜꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩ ꯍꯥꯏ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯅꯤꯔꯛ ꯊꯣꯛꯅ ꯇꯧꯅꯩ ꯅꯨꯃꯤꯠꯇꯨꯗ ꯁꯥꯏꯟ ꯃꯤꯅꯤꯁꯇꯔ ꯑꯅꯤꯅ ꯁꯥꯏꯟ ꯇꯧꯏ ꯃꯤꯅꯤꯁꯇꯔ ꯁꯥꯏꯟ ꯇꯧꯕ ꯌꯥꯗꯦ ꯑꯦꯅꯤ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯃꯤꯅꯤꯁꯇꯔꯅ ꯁꯥꯏꯟ ꯇꯧꯕ ꯌꯥꯗꯦ ꯒꯣꯔꯃꯦꯟ ꯔꯤꯄ꯭ꯔꯖꯦꯟꯇꯦꯟ ꯇꯧꯔꯒꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯠꯇ꯭ꯔꯒ ꯀꯃꯤꯁꯅꯔ ꯁꯥꯏꯟ ꯇꯧꯒꯗꯕꯅꯤ ꯃꯤꯅꯤꯁꯇꯔꯅ ꯁꯣꯏ ꯇꯧꯕꯗꯨ ꯊꯥꯔꯛꯄꯗꯒꯤ ꯑꯩꯅ ꯍꯦ ꯑꯗꯨꯗꯤ ꯃꯤꯅꯤꯁꯇꯔ ꯅꯣꯏꯅ ꯁꯣꯏ ꯇꯧꯕꯗꯣ ꯃꯗꯨ ꯌꯥꯔꯣꯏ ꯃꯤꯅꯤꯁꯇꯔꯅ ꯁꯣꯏ ꯇꯧꯅꯗꯦ ꯑꯗꯨꯅ ꯃꯗꯨ ꯍꯟꯇꯣꯛꯎ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯃꯥꯅ ꯑꯄꯤꯜ ꯑꯃ ꯇꯧꯍꯜꯂꯨ ꯅꯣꯏꯒꯤ ꯌꯥꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯄꯤꯜ ꯑꯃ ꯃꯥꯅ ꯇꯧꯍꯜꯂꯨ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯒꯤ ꯃꯤꯗꯨꯅ ꯑꯄꯤꯜ ꯇꯧꯕ ꯆꯦ ꯑꯃꯁꯨ ꯈꯕꯔꯗ ꯌꯥꯎꯈꯤꯕꯅꯤ ꯑꯅꯤ ꯁꯣꯏ ꯇꯧꯕꯗꯨ ꯌꯥꯔꯣꯏ ꯃꯟꯇ꯭ꯔꯤꯅ ꯁꯣꯏ ꯇꯧꯕꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯗꯦ ꯃꯟꯇ꯭ꯔꯤꯅ ꯁꯣꯏ ꯇꯧꯕꯗ ꯑꯗꯨ ꯅꯠꯇꯦ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯔꯒꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔ ꯀꯃꯤꯁꯅꯔ ꯑꯣꯔ ꯑꯗꯨꯒꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯑꯗꯨ ꯇꯧꯒꯅꯨꯅ ꯈꯨꯗꯛꯇꯨꯗꯅꯤ ꯑꯩꯒ ꯐꯥꯎꯅꯔ ꯃꯇꯨꯡꯗ ꯑꯗꯨ ꯌꯥꯔꯣꯏꯅ ꯍꯥꯏꯕꯗꯒꯤ ꯐꯥꯎꯅꯗ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯃꯤꯁꯤꯅ ꯅꯣꯡꯉꯥꯟꯅ ꯑꯗꯨꯗꯤ ꯃꯤꯅꯤꯁꯇꯔꯒ ꯑꯩꯈꯣꯏ ꯎꯅꯔꯦ ꯁꯨꯃꯥꯏꯅ ꯌꯥꯅꯔꯦꯅ ꯃꯥꯒꯤ ꯑꯄꯤꯜ ꯑꯃ ꯀꯥꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯇꯧꯈꯤꯕꯅꯤ ꯅꯊꯤꯡꯁ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯂꯩꯇꯦ ꯀꯧꯕ꯭ꯔꯨ ꯔꯦꯟꯖꯁꯤ ꯄꯤꯌꯣꯔꯂꯤ ꯐꯣꯔꯦꯁ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯂꯝꯅꯤ ꯃꯁꯤꯒꯤ ꯃꯄꯨ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯄꯨꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯅꯤ ꯃꯁꯤꯗꯩꯗ ꯑꯩꯒꯤꯅꯦꯅ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯎꯅꯒꯗꯕ ꯅꯠꯇꯦ ꯋꯥꯔꯤ ꯁꯥꯒꯗꯕ ꯅꯠꯇꯦ ꯃꯗ ꯗꯤꯄꯦꯟ ꯇꯧꯔꯣꯏ ꯍꯥꯏꯁꯦ ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯋꯥꯔꯤ ꯁꯥꯟꯅ ꯇꯥꯔꯁꯨ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯇꯒꯤ ꯑꯩꯈꯣꯏ ꯑꯌꯥꯕ ꯂꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯠ ꯄ꯭ꯂꯦꯁꯅꯤ ꯂꯥꯏꯐꯝꯅꯤ ꯍꯥꯏꯁꯦ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯥꯛꯑꯕ ꯄꯣꯠꯅꯤ ꯃꯁꯤꯗꯩꯗ ꯅꯣ ꯗꯤꯁꯄ꯭ꯌꯨꯠ ꯑꯗꯣ ꯁꯤꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯒꯅꯨ ꯖꯥꯇꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯖꯥꯇꯤꯒꯤ ꯈꯟꯕ ꯈꯟꯗꯕ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯅ ꯃꯄꯥꯟ ꯊꯣꯛꯅꯔꯛꯏꯁꯤꯅ ꯂꯦꯠ ꯄꯤꯄꯜ ꯗꯤꯁꯥꯏड ꯏꯠ